ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯐꯥꯏꯔꯦꯜꯒꯤ ꯇꯥꯡ 9 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11 ꯍꯦꯜꯂꯛꯂꯦ ꯃꯟꯖꯨ ꯑꯃꯗꯤ ꯔꯥꯅꯤ ꯄ꯭ꯔꯚꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯆꯠꯅꯕꯒꯤ ꯂꯤꯞ ꯇꯣꯡꯗꯨꯅ ꯀꯥꯔꯛꯂꯤ ꯃꯟꯖꯨ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯁꯦ ꯖꯌꯥꯗ ꯃꯍꯨꯠ ꯁꯤꯟꯅꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ मासु ngasi कनागिनो अमा बर्थडे अमा लेयेना हाइदना यारक्त्रेनी अइसे इसासु कया नुवाइतेबा खंगिदा रानी दामिलनगा खरा उंखनबदुगी नत्रो होय अदुगी सुलेरे खंगदेदा इसासे यामना खोइराम खोइसावे कैसु खलुनुदा अइखोइसु अदुगुंबा दुम थोकलिबनी खरा लेरगा दुम फखिबा ngaktanida इस मंजू नंदी याम खंगिको लब एक्सपर्ट का मालिको असुमना प्रभापति हॉस्पिटल की नर्स ओइरिबी मंजू अमदी रानी मखोय अनी वारी सना सना लिफ्ट असुम लाकपना मखोयन लाकलिबा मरी सुबा फ्लोर अदु यौरी मसिदगी मखोय अनी लिफ्टुदगी थोरई मखोयन असुमना लिफ्ट अदुदगी हेक थोरकपदा यामना अहन ओइरिबी हनुबी पेशेंट की फिजोल सेटपी अमा लिफ्ट अदु तमना लाई मदुदा रानीना हनुबी अदुदा मतेंग पांगजगे कदाइदा चटपनो हाइना हंखी अदुबु हनुबी अदुदी मखोइना हारिबा अदु तारमदना लिप अदु तमना अदुम चटखी हनुबी अदुगी ममाय माइथोंग अदुसु येंबदा इहै हैनरमदे अदुगा वासु अमता ngángते असुमना असुम चटखिबना हनुबी अदु लिप अदुगी मनुंगदा चंगलगा लेपगा लेरी तंजा अदुदा अनाबा सेबारिगी लेबा नुपा अमा प्रप लाकलगा लिप अदुदा संखी अदुगा हनुबी अदुगा पुन्ना मखादा कुमथख्रे मसिदा हेना ngakpa amana लिप अदुदा संखिबा नुपा अदुनदी हनुबी अदुबु उदबगुम तौखी मंजू करिनो हुजिकी हनुबी दुबो ngángba sakpasu amatta khumdi करंबा वाटकी पेशेंट ओराजानो अस खंगते तारानी बामेन गमदा तापोंते चलसिलाओ असुमना हाइनादुना मखोय अनी असुम लाकपदा पेशेंट अमा सिरे हाइदुना इंथोरई मतमदुदा मंजुना पेशेंट अदुबु इंथोरकपदा यौरकपा हॉस्पिटल अदुगी अटेंडेंट अदुदा तुमिन्ना सिरिबा मी अदु कनानो हाइना हंखी मदुदा अटेंडेंट अदुना नुपीनी हनुबीनी अनाबा यामना कुइरे हाइरखी मदु ताबदा मंजू अमदी रानीना असीबा अदुगी मनाक्ता प्रप्रप संगसिंदुना असीबा अदुगी मसक अदु येंगुरे मखोइने ngасai लिप्तगी थोरकपदा थेंगनखिबी हनुबी अदु ओइरमखी मसी खंगलपदा रानीदी अदुमक ज्ञान मांखरे मसिदगी मयाम कोइसिन सिनुदुना महाकपु लाइकनखी मसिगी मतुंग ngahak लेरगा रानीदु ज्ञान लाकले महाना ज्ञान लाकपदा फमुंग अमदा हिपलगा लेरमी अदुगा मनाक्तरी कना अमत्ता लेरमखिदे मसदगी महाक फमुंगदगी कुमथरकलगा मंजूबु कोइथी थिरई असुमना असुम थिरकपदा मंजूदु पेशेंट अमदा हिदाक कापलगा लेरमी रानी लाकपो उबदा मंजूना ए रानी नंबु ज्ञान ताराब्रो ऐसे लोरे लागे असुमना हाइरगा मंजूसु हिदाक कापा लोरगा रानी की मनाक्ता लाकले अदुगा नर्स रूम दा लाकलगा वारी सानरी मंजू अने ज्ञान मांख्रबा मतुंग अई करी करी तौखिगे यारे सेरानी अदुगी वादो तो कोना सानरसेबा हौजी नोंगानगदबसु कुइद्रे नोंगालगा ओइना अई पावदो तमबगेबा ए कइनो हाइसिबो मंजू अइना ज्ञान मांग्रिङदि पुंग बारो फाउता हौद्रिबदाइने चुमे अदो नंग ज्ञान मांगलुरिसे फनयामन कुइरबनी नंग ज्ञान मांख्रिङैदने हॉस्पिटल असिता थौदो खरसु थोखरे अदो मंजू करिनोबा दुबो अयम तानिंगे हाइरोबा होय फरेने हाइरगे अदो न हौनबी वानथबिदो तोरकनुको अयम पाखलेबा होयबा तोरो ओयबा नंनो वानथरकपदगिने अइखोय मयामना नक्से फमुंगदा थांजिले अदुगा ग्यान लाकनबो होनखी अदुना अइखोय मयामना लाकनरिङैदा हनुबीदुगी असीबदोसु मखोयगी सेवारिसिंगना अदुम पुखरे
ꯅꯪꯅ ꯍꯅꯨꯕꯤꯗꯨ ꯎꯔꯒ ꯋꯥꯟꯊꯕꯒꯤ ꯃꯔꯝꯗꯣ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯑꯩꯅꯅꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯣ ꯂꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯉꯛꯄꯒꯤ ꯃꯃꯤ ꯎꯗꯦ ꯑꯣ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕ ꯑꯃꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯅꯨꯕꯤꯗꯨꯒ ꯄꯨꯟꯅ ꯀꯨꯝꯊꯈꯤꯕ ꯅꯨꯄꯥꯗꯣ ꯂꯤꯞ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯌꯦ ꯅꯨꯄꯥꯗꯣ ꯃꯔꯩꯁꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯠꯁꯥꯉꯩꯗꯨꯁꯨ ꯂꯣꯏꯅ ꯃꯇꯦꯛ ꯇꯦꯛꯂꯒ ꯐꯔꯛ ꯇꯥꯏꯌꯦꯅ ꯍꯥꯏꯌꯦ ꯃꯌꯥꯝꯗꯤ ꯌꯦꯡꯕ ꯆꯠꯅꯈꯤꯕꯅꯤ ꯑꯩꯗꯤ ꯀꯤꯃꯟꯈꯤꯗꯅ ꯌꯦꯡꯕ ꯆꯠꯇ꯭ꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯅꯔꯝꯕꯗꯒꯤ ꯀꯨꯏꯗ꯭ꯔꯤꯌꯦ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯁ ꯃꯟꯖꯨ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯔꯣꯏ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯇꯝꯅꯕ ꯃꯥꯜꯂꯦ ꯉꯥꯏꯈꯣꯗ ꯔꯥꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯤꯅ ꯍꯥꯠꯇꯣꯛꯑꯝꯕ ꯑꯣꯏꯔꯝꯃꯗꯤ ꯑꯁꯨꯝꯅ ꯔꯥꯅꯤ ꯑꯃꯗꯤ ꯃꯟꯖꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯅꯥꯕ ꯁꯦꯕꯥꯔꯤ ꯑꯃ ꯄꯔꯞ ꯆꯪꯂꯛꯂꯒ ꯃꯈꯣꯏꯒꯤ ꯑꯅꯥꯕꯗꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯟꯖꯨꯒ ꯔꯥꯅꯤꯒꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯏ ꯍꯥꯒꯠꯂꯛꯄꯒꯤ ꯉꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯗ ꯆꯦꯟꯕ ꯑꯄꯤꯛꯄ ꯁꯤꯡꯂꯤꯁꯤꯡ ꯑꯗꯨꯗ ꯏ ꯑꯃꯨꯕꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯟꯕꯒꯤ ꯃꯨꯁꯤꯟ ꯃꯨꯅ ꯃꯩ ꯆꯠꯂꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯣꯝꯄꯥꯛꯇ ꯈꯣꯔꯣ ꯈꯣꯠꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯗꯨ ꯎꯕꯗ ꯔꯥꯅꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯟꯖꯨꯅ ꯔꯥꯅꯤꯕꯨ ꯗꯥꯛꯇꯔꯗ ꯄꯥꯎ ꯄꯤꯔꯨꯅꯕ ꯊꯥꯈꯤ ꯃꯁꯤꯗꯒꯤ ꯔꯥꯅꯤꯗꯨ ꯗꯥꯛꯇꯔ ꯀꯧꯅꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯗꯣꯛꯇꯔ ꯑꯗꯨ ꯀꯧꯕ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯃꯟꯈꯤꯕꯅ ꯌꯦꯡꯊꯣꯛꯑꯝꯗꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯑꯗꯨꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯔꯥꯅꯤꯅ ꯇꯨꯡꯗ ꯁꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯒꯝ ꯂꯥꯛꯏ ꯑꯗꯨꯒ ꯔꯥꯅꯤꯒꯤ ꯃꯥꯡ ꯍꯦꯟꯒꯠꯅ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯆꯠꯈꯤ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯗꯥꯛꯇꯔ ꯑꯗꯨ ꯆꯧꯀ꯭ꯔꯤꯗ ꯉꯥꯊꯔꯒ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯔꯥꯅꯤꯅ ꯗꯥꯛꯇꯔ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯗꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯔꯥꯅꯤꯅ ꯑꯅꯥꯕ ꯑꯃ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ ꯁꯥꯔꯗꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ ꯍꯥꯏꯅ ꯗꯥꯛꯇꯔ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ ꯑꯩꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯤꯉꯩꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯄꯔꯞ ꯂꯥꯛꯄꯗ ꯗꯥꯛꯇꯔ ꯑꯗꯨꯅ ꯑꯅꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯪꯈꯤ ꯃꯗꯨꯗ ꯔꯥꯅꯤꯅ ꯃꯥꯅ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛ ꯗꯥꯛꯇꯔ ꯑꯗꯨꯗ ꯇꯝꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯍꯟꯗꯛꯁꯨ ꯔꯥꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯈꯤ ꯍꯟꯗꯛꯇꯤ ꯗꯥꯛꯇꯔꯗꯨ ꯌꯥꯎꯔꯤꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯀꯤꯈꯤꯗꯦ ꯑꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯒꯝ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯦꯔꯪ ꯑꯃꯨꯕ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯒꯝ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯃꯃꯥꯡ ꯊꯪꯅ ꯒꯝ ꯑꯃꯨꯛ ꯆꯠꯈꯤ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯀꯣꯏꯂꯩꯔꯒ ꯌꯦꯡꯕ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ ꯁꯤꯁꯇꯔ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯀꯣꯏꯂꯩꯔꯤꯗꯤ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯁꯥꯏꯁꯨ ꯑꯩꯒ ꯊꯦꯡꯅꯈ꯭ꯔꯦ ꯃꯥꯏ ꯄꯣꯠꯁꯦ ꯀꯥꯏꯗꯒꯤ ꯂꯩꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ ꯅꯨꯄꯥ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯨꯝꯅ ꯔꯥꯅꯤꯅ ꯃꯈꯨꯠ ꯊꯤꯟꯕ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯣ ꯑꯁꯤ ꯑꯣꯏꯔꯦ ꯐꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯅꯪ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯔꯦꯁ ꯇꯧꯔꯒ ꯂꯩꯌꯨ ꯅꯪ ꯐꯠꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯃꯥꯜꯂꯤ ꯉꯁꯥꯏꯁꯨ ꯋꯥꯟꯊꯔꯛꯏꯗꯅ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯄꯣꯊꯥꯎ ꯀꯣ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯥꯛꯇꯔ ꯑꯃꯗꯤ ꯔꯥꯅꯤꯗꯨ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨ ꯃꯀꯣꯛ ꯆꯥꯏꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯇꯨꯝꯅꯅꯕ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯅꯅꯕ ꯃꯟꯖꯨꯗ ꯍꯥꯏꯕꯗꯒꯤ ꯇꯨꯝꯅꯅꯕ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯅꯥꯕ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ murum amuk solai adumna solakpa aduta sebari aduna kari hariba jano haiduna makuk nunthaduna taki asumna tarubada murum solamba anaba adu yamna kanna laurakhi aduga mamit kanna uslaga kanna kablai aduga khuyada hanubi ama phame
ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯥꯏꯌꯦꯡ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯉꯥꯜꯂꯛꯂꯕꯅꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯁꯦꯕꯥꯔꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯄꯥꯎ ꯄꯤꯈꯤꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯈꯤ ꯑꯗꯨꯒ ꯑꯅꯥꯕ ꯑꯗꯨ ꯌꯨꯝꯗ ꯄꯨꯊꯈꯤ ꯑꯅꯥꯕ ꯑꯗꯨꯅ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏꯗ ꯔꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪꯁꯨ ꯍꯜꯂꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯑꯍꯤꯡ ꯅꯪꯒꯤ ꯄꯥꯂꯤ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯅꯥꯕ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯑꯃꯗꯤ ꯃꯟꯖꯨ ꯃꯈꯣꯏ ꯑꯅꯤ ꯑꯌꯨꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯒ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯆꯥ ꯊꯛꯂꯤ ꯑꯁꯨꯝꯅ ꯆꯥ ꯊꯛꯅ ꯊꯛꯅ ꯔꯥꯅꯤꯅ ꯃꯟꯖꯨꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯗꯥꯛꯇꯔ ꯀꯧꯕ ꯆꯠꯄꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯥ ꯊꯛꯄ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯕꯔ ꯌꯣꯟꯕ ꯑꯃꯅ ꯈꯕꯔ ꯉꯔꯥꯡ ꯑꯍꯤꯡ ꯄ꯭ꯔꯚꯥꯄꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯨꯄꯥ ꯑꯃ ꯂꯤꯞ ꯃꯅꯨꯡꯗ ꯁꯤꯔꯝꯂꯦ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤ ꯌꯥꯎꯅ ꯑꯇꯣꯞꯄ ꯄꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯈꯕꯔ ꯑꯗꯨ ꯌꯣꯜꯂꯤ ꯃꯗꯨꯗ ꯔꯥꯅꯤꯅ ꯈꯕꯔ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯈꯕꯔ ꯑꯃ ꯂꯧꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗ ꯔꯥꯅꯤꯅ ꯃꯟꯖꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕ ꯍꯥꯏꯈꯤ ꯑꯗꯨꯒ ꯔꯥꯅꯤꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯃꯤ ꯃꯁꯤꯗꯒꯤ ꯃꯟꯖꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯅꯤꯅ ꯃꯟꯖꯨ ꯇꯨ ꯁꯤꯒꯤ ꯉꯔꯥꯡ ꯂꯤꯞ ꯃꯅꯨꯡꯗ ꯁꯤꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏꯅ ꯍꯥꯏꯗꯣ ꯑꯁ ꯔꯥꯅꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯦꯕ ꯁꯦ ꯌꯨꯝꯗ ꯆꯠꯂꯁꯤꯁꯦ ꯑꯁ ꯃꯟꯖꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯨꯛꯅꯠ ꯅꯠꯇꯦꯁꯦ ꯑꯩꯅ ꯃꯥ ꯎꯈꯤꯕꯁꯦ ꯑꯃꯨꯛꯇꯗ ꯅꯠꯇꯦ ꯑꯍꯨꯝꯂꯛꯅꯤ ꯂꯤꯞꯇ ꯍꯅꯨꯕꯤꯒ ꯄꯨꯟꯅ ꯆꯠꯈꯤꯕꯗꯨꯁꯨ ꯃꯍꯥꯛꯅꯦ ꯍꯧꯖꯤꯛꯇꯗ ꯑꯩ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯑꯩꯅ ꯗꯥꯛꯇꯔ ꯀꯧꯕ ꯆꯠꯄꯗ ꯇꯨꯡꯗ ꯆꯦ ꯑꯃ ꯄꯥꯏꯔꯒ ꯏꯟꯅꯔꯛꯄꯗꯨꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯦ ꯑꯩꯅ ꯗꯥꯛꯇꯔꯒ ꯄꯨꯟꯅ ꯍꯜꯂꯛꯄꯗ ꯆꯦꯔꯪ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯏꯟꯅꯔꯛꯄꯗꯨꯁꯨ ꯃꯥꯅꯦ ꯑꯩꯅ ꯗꯥꯛꯇꯔꯗ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯍꯟꯕꯗ ꯃꯥꯗꯤ ꯎꯗꯕꯗꯧꯅ ꯇꯧꯈꯤ ꯑꯗꯨꯒ ꯗꯥꯛꯇꯔꯅ ꯑꯩꯕꯨꯁꯨ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯌꯣꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯆꯤꯡꯅꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ ꯐꯔꯦꯁꯦ ꯔꯥꯅꯤ ꯌꯨꯝꯗ ꯌꯧꯔꯒ ꯀꯔꯤꯅꯣꯗꯣ ꯈꯟꯅꯔꯁꯤ ꯑꯩ ꯅꯣꯏ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ ꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯅꯤ ꯑꯃꯗꯤ ꯃꯟꯖꯨ ꯔꯥꯅꯤꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥꯅꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯈ꯭ꯔꯦ ꯔꯥꯅꯤꯒꯤ ꯃꯃꯥꯅ ꯃꯟꯖꯨꯗ ꯀꯔꯤꯅꯣ ꯑꯁꯤꯅ ꯍꯜꯂꯛꯄꯒ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯟꯖꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯔꯥꯅꯤꯒꯤ ꯃꯃꯥꯅ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯟꯖꯨꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯁꯤꯗꯒꯤ ꯃꯟꯖꯨꯁꯨ ꯔꯥꯅꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯈꯤ ꯔꯥꯅꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯨ ꯆꯥꯛ ꯆꯥꯗꯅ ꯇꯨꯝꯈꯤ ꯌꯨꯝꯒꯤ ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯇꯨꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯃꯃꯥꯅ ꯔꯥꯅꯤꯒꯤ ꯃꯄꯥꯗ ꯔꯥꯅꯤꯗ ꯊꯣꯛꯏ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯥꯅꯔꯤ ꯃꯗꯨꯗ ꯔꯥꯅꯤꯒꯤ ꯃꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯁꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯍꯩꯊꯔꯤ ꯃꯇꯝꯁꯤ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯅꯤ ꯄꯨꯡ 12 ꯍꯦꯜꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯋꯥ ꯍꯥꯏꯔꯛꯈꯤ ꯔꯥꯅꯤ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯍꯧꯒꯠꯂꯣꯅꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯪꯂꯤꯕꯗꯨꯕꯣ ꯅꯪꯅ ꯋꯥꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯝꯇꯅ ꯋꯥꯍꯟꯕ ꯅꯠꯇꯦ ꯅꯃꯥꯟꯅꯕꯤ ꯃꯟꯖꯨꯅꯅꯦ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯍꯟꯕꯅꯤ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯉꯣꯟꯗꯗꯤ ꯑꯃꯠꯇ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯂꯦꯗꯅ
नुपादुदा नतना नंग सुमाना हाननाबा होनरेदना कांदी नंग पंगनो हौजिमा हौगलु मंजूबु हालो रानी हौगलो से हौगलोबा असुमना रानी की मनाकोंगदा मुरुम मुरुम सोलकपदगी रानी दु मिकअप थोरकले मतम अदुदा महाकना खली चुमी पुनमक्से मजुना थोहनबनी मादी हाना माबी सुसंखिबनी अदुबु करिगिनो माना अइबु हटपा पामलिबदी असमना खल्लिङै मसक्ति उदबा कनागुम्बा हनुबी अमगी खोंजल अमना हायरखी माना नंगी नुक्सिनजबा नुपा अदो पामी अदुना माना नक्से हातोअगा नुपा अदु मागी ओइगे खनबिगिनीने मरु ओइरगा मरु हाटपिं ngambini मादी अदुना नंग महाकपु हालु असमना हायरकपा अदुदा रानी दु सावबना लोइरे मसिदगी रानीना फमुंगदगी फुक हौगलक्लगा चाखुमलोमदा चंगी अदुगा चाखुमदा लेरिबा इंजांग सेमनबा थमलिबा थांग सोरी अदु पाइरगा अमुक परपरप थोरकले मसिदगी महाकना मागी कादा लेरिबा गारीगी सो अदु लौरगा महाक मपानदा थोरकले नोंगसु कन्ना तारी अदुबु महाक करीमता खंथदना मागी गारी अदु स्टार्ट तौदुना मंजूगी मनाक्ता लाखी मतमदु नोंगसु कन्ना ताखी अदुगा खाकपा लाउबा तौबुना मरम ओइरगा रानीना गारी स्टार्ट तौबदु कना अमतना ताहुखिदी पुनमक मना पंगबगुम नुंगाई नुंगाइना तुमनखी आसमना रानीना मंजूगी मनाक्ता लाकपना हौजिक रानीदु मंजूगी युमगी थोंगाल जौरकले मसिदगी महाकना गारी अदु थोंगालदा खामलमलगा महाक मंजूगी युमलोमदा चंगई अदुगा सुमागदा लेपगा मंजूबु कौरई मंजूसु मसादा करिगुम्बा अमा थोकलबा याय खनबदगी महाकसु तुमलमखिदी मरम असिना रानीना सुमांगदा कौबा अदु महाकना तारदुना महाक मपानदा थोरखी मतमदुदा रानीगी मतुंगदा नुपीगी सबान मानबा अमा लेपगा लैबा अदु मंजूना उखी अदुबु मंजूना रानी कैनो अहिंसिदा लाइसिबो कै लेरगे हाइना हंखी असमना हंगबा अदुदा रानीना कैनोमा हाइगिना लाकपने हाइरगा मनाक्ता परप्रप चंगसिल्ली अदुगा महाकना पाइरकपा थांग सोरी अदुना मंजूदा थिनखी असमना थिनबदा मंजूदु कन्ना लाउरई अदुगा लैमाइदा हाइथखी मतम अदुदा ngसाइदगी रानीगी मतुंगदा कुइन इनरंबा अमुबा दु मांखरे महाकना हेक मांखिबदा रानी दु वखल तारई अदुगा करिनो एने तौरिबसिबो हाइदुना कन्ना कन्ना कबलक्ले असमना मांगोलदा कपना लाउनरकपा अदुदा इमुंगदा लेरंबसिंग अदु मथंग मथंग हौगतनरई अदुगा मांगोलदा थोरकपददी मंजू अदु इना पुंचोट चोटलगा लैमायदा तारगा लेरमखी अदुगा रानीना मनाक्ता कपलगा लेरमी मदु उबदा मंजूगी इमुंग मनुंगना हॉस्पिटलदा पुखतनबा हाइनरई मसिदगी मंजूदु हॉस्पिटलदा पुखतखी असमना हॉस्पिटल अदुदा पुखतपदगी मंजूदु सीबमक्ति सिहौजे मतमदुददी रानीगी अहल लमनसु लाक्ले मदुगा रानीदा करिनो नंग तौरिबसिबो हाइना सैरमी अदुबु रानीना आई खंगदे हाइबसि नतना अतोपा वाइ अमत्ता हाइखिदे मतमदुददी मंजूदु ज्ञान लाक्त्री मसिदगी इमुंग अनिमक तुमिन तुमिना लेनरी अदुबु रानीदी सुसुत कप्तुना अदुमक लैरी मंजूदी आईसीयू दा लैखिबना कना अमतना संगबा उनानबा यारमदी अदुबु रानीदी प्रभावती हॉस्पिटल अदुगी नर्स ओइबनिना संगबगी अयाबा लैखी मसिदगी रानीना मंजूगी मनाक्ता संगअगा सीदा करिगुम्बा अमा इरगा थनमी अदुगा महाक अमुक थोरकले मसिगी मतुंग मथंगी नोंगाले मंजूसु वखल लाक्लदुना वार्ता पुथोरकले मतम अदुदा मंजूगी ममा मपा मबुंगसिंग अदु महाकना ग्यान लाक्पा अदुदा हराउनखी अदुबु करिगुम्बा नुंगाइतबा अमगी ममी अमदी ताबगुम तौखी मतम अदुदा मंजूना मागी ममादा इमा कदौरगे नोइना नुसुक नुंजानना लेरिबसिबु रति कदौरगेबा असुमना मंजूना हंगबदा मंजूगी ममाना कैसु तौदेदा नंगना असु अंगाम जाउजिबसे यामना फरबनी डाक्टरना वायमना ngangganu na hairami wayamna ngangganu ko isa thoibi tumina layu asumna hainaringai thangnabada leiba anaba amagi sebari ani paraprap sangaga wari sanara is onthok pamisi haidunida marai su tingthui aduga makut atusu pungti ekti phara phara tare hariba hoine
masang na marol ama phajariba hospital asigisu nurse oira malene onthokna pamukhreda ngaha nupa ama sikhibaduga manine hai hospital se muung ama tawiko aikhoi budi ngasi chalani lehoriba mayam si karibu thoraduino khangdine sanariba wari adu tabada manju pakhatpa singnaba horakli mahakna mamada rani kamaya tawkhrage haina hangi adubu mamadi pakum amata piramdi manjuna girigi taksilai asumna hainaringaida manjuga punna thabak tawminabi nurse ama paraprap lakraga manju tu se ranina iraga pirambani ha kraino asumna hairaga si adu paraprap hangdu i aduga iriba adu yengi manju ai soikre tawriba thodokse ai gyan gamta tadre nang ai busawko wahai asi iramki masi pabada manju kappa horakle aduga khali ngarang anaba amana yum halamdaida ranida munna yinglaga ngasi ahing nangi palitai na hairambadu adubu kari hairibano rani na krai chakraba asumna khallaga manju magi mamada rani krai sakre mahakari tawkhrage haina hangi aduga mahana gyan manglingai kari tawdok thokhrabage hainasu makhatana hangki manjuna magi mamada girigi taktuna hangba aduda manjuna gyan manglingai ngarang ahing thokiba thodok sing adu mamana wari adu lirakhi ngarang ahing manjuna ICU da leiringai ranina manjugi manakta sangaklaga se ama piramlaba matung mahak thorakhi mahakna ICU ward adugi thongjinpan hek jorakpada mahak masa adu karinoma torakhi masidagi mahakna manak aduda thamliba forceps kati ama pairaga manjugi manakta paraprap amuk changsilaklei tanja aduda atopa nurse amasu ICU aduda leiriba anabasing adubu yengsinba changai nurse aduna hek sangakpada ranina manjugi manakta paraprap changsilaga tawriba mo adu chingdarakpadagi mahakna ranigi manakta paraprap changsilaga kayodino rani haina hangki adubu rani di nurse aduna hangliba adu tatana manjugi mathapakta mana payakliba kati aduna thindana batori matawadu ubada rani gi manakta leiba nurse aduna rani gi makhut phaki aduga koilau lauki mahakna adumna koilau laurokpa aduda atopa nurse atei su chensilaktuna rani bu phaki masigi matung rani bu phaduna mapanda puthoklei security singna mathang pau piduna Prabhavati hospital aduda police lakhi masidagi rani du mi hatke tawi haibagi tamak police na phaki asumna sarang narabanina rani gi imung manungsu police station da oina sakhrei thawdok asagi matung hak kanaraga ngasai rani na tawpa thabak aduda uhoba nurse adu hospital adugi makha thangba floor aduda satnabagi tamak lip tongki nurse aduna lip adude hek sangbaga mi amana magi matungda nokpagi bakhol tarakhi maduda nurse aduna kanano haiduna yengthoklubadadi rani du yam akiba sakdam amada mamai mamit musin munna kathiklaga lepaka leramni madu upada nurse aduna kanna lauki adubu lip manung oibanina kana amatana takhidi aduga senthokpasu yakhidi masidagi magi matungda leplibi ranina hanubi amagi khonjal da hari nangna nathau natana nathau sarabadi nathai mangjaba tabni aigi thabukta ayatpa pigiba nangi nakhuse aina kai tawgi yamu asi hairaga nurse adugi makut adu masa mathantana prek leithat i saina aduna mahak jamna kanna lauki adubu thangnaba mikupta nurse adugi mangak adu rani gi saktam lawribi hanubi aduna leithatuna hathi asumna nurse aduna lip manung aduda sinaleramba aduda hospital adu irang thoki ngarang ahingsu mi ama sikhi aduga ngasisu mi ama sire hospital asi tamnare haiduna mi punamak kinakhibani masida natana ahing aduda phanayamna yumda hanakhrabani lam arapada leiba mi singdi nongalaga hankhinaba sem saribani adunani ngasi nongalakpa asida hospital asida leiriba mi singna mathang yumda hanariba se hojik hanjiba haibabu yamna thina sokpa ICU da leiba operation loibata ngariba mi sing
खरा खक्तमक ngairabani hospital asida leiribase wafam masi manjugi mamana manjuda tambadagi haujikti manjusu loina khanglei wafam punamak khanglaba matung manjudu tuminna laikhrei maramdi thogliba thoduk asigi maramda mahakna akhangba khara leiri aduna makha tana mamada wa hangdrei rani siri haibasida mahak yamna harauki amaromda ranibu magi imung manungna nekpa upilna kota hojik rani si ko ki oiba problem khara leire aduna rehabilitation center da oina thambina ba haiki wafam madu ko na su yabiraduna rani rehabilitation center amada sahi ani leigedabani haiduna rani rehabilitation center da leiki somda su manju magi masage phibam tapna tapna phagalakuna hojikti mahaksu discharge tawduna yumda leire adabu Prabhavati hospital aduda misimina yawdrabasu tamnabadi asum hengalaki nakan amadasu rani ahing kanagumbi amaga wari sanabagum matomta murum soli machindasu hatkani haidunata adum sonduna leki tasengna mahak angaubi amagi matau oire nakan amadana hospital adugi mapu oiriba aduna amaibi tanaduna lightin khoirambadagi tamna khumnaba adu khara makhagi phare adubu hospital aduda rule khara chatna halami rule sing adudi lipta chatpa matamda mi anidagi tadana chatpa mapan ipan thokpa amati atei thabak chatpada mi anidagi tadana chatpa haibna singba rule kaya thamlami hariba rule sing asi ayuk nungthingi matamda khara laithoklabasu nungdangi matamdadi chatnadaba suyamak jadaba ama oirami karigumba usit thawoidaduna nungdangi matamda naitom chatlurabadi layok tilokpa aki akhang nangba haibasi soidrabani asumna matam khara haukrei manjusu anaba pharaktuna hospital aduda thabak puba hore mahana thabak puba numit adugi ahingdagi hospital aduda hana taromdaba aki ba thautok kaya thokpa horaklei hospital aduda nupi amana kanna lauraga kappa amadi hospital adugi mi singna leiriba phamungsing adugi kangkhata mi leibagi mawong tawpa maram irei leitana mathakta thamba pot makhada tarakpa asna singba kaya tawraki masi punamak hospital aduda leiriba doctor nurse amati anaba sing amati sebari sing loina khangi adubu hauji makidi kaisu thoidokpa asok apan layok tilokpa yawdapanina ka hena kinabadi oidri asumna manjuna hospital aduda hek lakpaga thogliba thodok asida manjudu karigumba khara tawrage khanduna hospital adugi manungda sikhiba hanubi aduna hiblamba phamung adugi manakta laklei aduga magi haijaba lewa khara solaga phamung aduda khubakna thammi aduga mamkanna usilaga karigumba ama yengi masidagi mahakna o nangoire ngahandagi aingonda yelibasidi masi hairaga mahak lai ama khoiramlamlaga nurse ki room da laklaga tuminna phamlaga lei atopada leiriba nurse ate iduna kaidoroge manju haina hangi maduda manjuna kaisu tawdeda ai yumda halage hairamlaga ahing aduda mahak jumda hananaba sem sarai adubu manjudi nupi oibanina mahak matomda yumda hanbadu nungairoi haiduna nurse ate sing aduna yaramdi karigumba chatpa tarabasu yumgi mi ama kauraga satlu haina yamna kana haiki adubu manjuna yakhidrei masidagi mahak matomta magi gari adu thauduna Prabhavati hospital adudagi thaudoraklei matamsi ahingi pung ama taraklabani mahangna asumna matomta chatkhiba aduda hospital da leiriba nurse amana manjugi imungda phone tawduna manjudu yumda haithakhrabani khambasu yadi haina pau pirami masidagi manjugi imung manungdu manjubu goknabagidama hospital lomda laklei somda nakan amadana manjudu magi yumlomda chatkidi miyoi amagi mayumda oina chakhi maramasina manjubu wokpa lakhiba manjugi imung manungna manjuga thingnakhidi phone tawrabasu switch off leikhi somdana manjudu mana lakliba yum adu yauraduna yum adugi sumangda leplaga ima amaibi tadabro aine nacha manjune asumna tattana kauki asumna hanjin kaubadagi
ꯑꯍꯥꯟ ꯑꯣꯏꯔꯕꯤ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯟꯖꯨ ꯏꯃꯣꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏꯕꯗꯒꯤ ꯃꯟꯖꯨꯗꯨ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯏꯃꯨꯡꯗ ꯆꯪꯉꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯃꯟꯖꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯏꯃꯣꯝ? ꯅꯃꯥꯏꯗꯨ ꯅꯨꯡꯁꯤꯠ ꯅꯨꯡꯖꯥꯅꯅ ꯎꯏꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯕ? ꯏꯃꯥ, ꯑꯩꯉꯣꯟꯗ ꯑꯃꯥꯏꯕꯤ ꯂꯩꯔꯤꯛꯀꯤ ꯊꯋꯥꯏꯅ ꯇꯠꯇꯅ ꯑꯋꯥꯕ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯠꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯀꯔꯝꯅ ꯐꯒꯗꯒꯦ ꯏꯃꯥ? ꯑꯁꯨꯝꯅ ꯃꯟꯖꯨꯅ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯗ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩ ꯈꯪꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯑꯗꯨꯅ ꯂꯩꯕꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯂꯩꯕꯥꯛ ꯌꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯍꯥꯛꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕ ꯇꯠꯇꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯗꯣ ꯏꯃꯥ, ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯇꯥꯔꯥꯅꯤꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯇꯥꯟꯊꯣꯛꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯏꯃꯥ? ꯏꯃꯣ, ꯑꯩꯗꯤ ꯂꯥꯏꯔꯤꯛꯅ ꯑꯗꯨꯍꯥꯛꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯍꯟꯗ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯐꯖꯅ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯤꯕ? ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯊꯕꯛ ꯑꯁꯤꯗ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯃꯣꯝ ꯔꯥꯅꯤꯕꯨ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ, ꯑꯗꯨꯒ ꯏꯃꯣꯝ ꯃꯟꯖꯨꯕꯨꯅ ꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯕ, ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯟꯖꯨꯗ ꯍꯥꯏꯔꯛꯏ, ꯇꯥꯔꯤꯕ꯭ꯔꯥ ꯏꯃꯣꯝ? ꯅꯪꯒ ꯑꯩꯒꯅ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯏ ꯑꯁꯦ ꯏꯕꯥꯅꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯈꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯌꯦꯡꯁꯦ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯒ ꯂꯣꯏꯅꯔꯒ ꯂꯩꯕ ꯐꯅꯦꯛ ꯅꯠꯇ꯭ꯔꯒ ꯐꯨꯔꯤꯠ ꯑꯃ ꯄꯨꯔꯛꯎ꯫ ꯑꯗꯨꯒꯅ ꯌꯦꯡꯍꯣꯏ, ꯃꯥꯒꯤ ꯁꯝ ꯈꯔ ꯑꯃꯗꯤ ꯏ ꯃꯔꯤꯛ ꯈꯔꯒꯁꯨ ꯌꯥꯎꯔꯛꯎ꯫ ꯃꯁꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ? ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯛꯑꯒꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯖꯔꯛꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯟꯖꯨꯁꯨ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯊꯥꯖꯃꯥꯟꯕꯤꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯟꯖꯨꯗꯨ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯕꯗ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤ, ꯑꯗꯨꯒ ꯁꯤꯗ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯅꯥꯗ ꯍꯥꯞꯇꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯈꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯟꯖꯨꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ, ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯟꯖꯨꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯇꯧꯔꯝꯃꯒ ꯔꯥꯅꯤꯅ ꯂꯩꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯗꯨꯗ ꯔꯥꯅꯤꯕꯨ ꯎꯅꯕ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯔꯥꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯔꯥꯡꯗ ꯎꯅꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯅ ꯊꯥ ꯑꯃꯗ 3 ꯍꯦꯟꯅ ꯎꯅꯕ ꯌꯥꯗꯦ, ꯑꯗꯨꯅ ꯔꯥꯅꯤꯒꯤꯗꯤ ꯎꯅꯕꯒꯤ ꯃꯇꯝ ꯉꯔꯥꯡꯅ ꯁꯨꯈ꯭ꯔꯦ, ꯃꯊꯪ ꯊꯥꯗ ꯑꯣꯏꯅ ꯂꯥꯛꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯟꯖꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯗ꯭ꯔꯤꯕ ꯃꯤ ꯑꯃꯒꯤ ꯃꯤꯡꯗ ꯆꯪꯂꯒ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯌꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯕꯗꯒꯤ ꯃꯟꯖꯨꯅ ꯔꯥꯅꯤꯕꯨ ꯎꯅꯕ ꯆꯪꯉꯛꯂꯦ꯫ ꯔꯥꯅꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯟꯖꯨꯗꯨ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯤ, ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯦ, ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯐꯨꯕꯒꯤ ꯈꯥꯝꯗꯦꯛꯂꯤ, ꯃꯁꯝ ꯃꯅꯥꯁꯨ ꯏꯐꯥ ꯐꯥꯏ, ꯀꯨꯆꯨ ꯀꯨꯃꯦꯠ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯟꯖꯨꯅ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯟꯖꯨꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯔꯥꯅꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯩꯈꯤ꯫ ꯃꯗꯨꯗ ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯃꯥꯁꯤ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯉꯥꯎꯗꯦ, ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯃꯥꯁꯦ ꯃꯤ ꯍꯥꯠꯀꯗꯕꯒꯤꯁꯨ ꯍꯦꯛꯇ ꯇꯧꯏ, ꯑꯗꯨꯒ ꯑꯀꯤꯕ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯏ, ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯏ ꯊꯛꯀꯦ ꯍꯥꯏꯅꯁꯨ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏ, ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕꯗꯨꯁꯨꯅꯦ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯑꯒꯅꯦ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯅꯥ ꯂꯥꯌꯦꯡꯕꯁꯨ ꯑꯗꯨꯝ ꯇꯧꯏ, ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯌꯥꯝ ꯀꯞꯄꯤ, ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ, ꯃꯥꯅ ꯃꯟꯖꯨꯒꯤ ꯃꯤꯡ ꯇꯣꯏꯅ ꯄꯜꯂꯤ꯫ ꯑꯩꯅ ꯃꯟꯖꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣꯅ ꯍꯪꯕꯗꯅꯦ ꯃꯥꯕꯨ ꯀꯟꯕꯤꯕ ꯂꯥꯛꯀꯗꯕ ꯂꯥꯏꯅꯦꯅ ꯍꯥꯏꯔꯤ, ꯑꯗꯣ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯨ ꯃꯟꯖꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯟꯖꯨ ꯍꯥꯏꯕꯗꯨꯕు ꯅꯪ ꯑꯣꯏꯔꯖꯥꯠꯂꯣ? ꯃꯦꯗꯥꯝ, ꯑꯩꯗꯤ ꯈꯪꯗꯦꯗ ꯑꯗꯨꯗꯤ, ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯗꯨꯕꯨꯗꯤ
ngarang ahingdagine mana sumaina he wakhal soiradi sumaina pullaga he thami mana atopa mi kharaga su phunabadagi mamai mami su khara sokhrene adu madam ai magi anabase phanaba lai ama khoiramge na tawbane adu magi seliba mafise ai pukhrage aduga se sigi phi hanbasi oina silasi aduga sam kharasu I kharasu pukhigadabane adu madam na khara phanaba sinbiyo hoi hoi adubudi ai singe mase mayam iru japamda oina pusilasi aduga I haibudu sulawase ha nangi sumaina magi imung manung na sune maiba porak tana lai yamna khoiram khraba janida adubu ifat fatine ngarang la amba amaiba dusu mana phubadagi yamna thina soklena haidana hospital da laikibani asumna waris hana sana lakpana rani gi manak jawri matamadudadi rani du kaisu tawtaba magum lairammi mahangna manju ubata yamna harau kawri aduga yamna su kapki ngahan khai mabu unaba laktiba karigino haiduna yamna waraurami masidagi ranina mahaksu masa kankalakpada ngairi aduna laktabani haina wari sanare masidagi manjuna mana lakpagi maramadu hairami amadi mana pangliba polam singatu pinenaba so hairami adumna he hairubada haujiktada kaisu taramdaba ranidu akiba sapta ama tawba horakle aduga manjubu hadanaba tawba horaki mayamna ranibu khamlami adubu ranina mapanga kanba hen kibana mayamna mabu laksinbada awaba ama oirami adubu namduna magi khutumbi adu lenthallaga I khara laure aduga I adu manjuna porakpa ligligi apipa patra amata hapsili masigi matung mahangna porakpa kati amana ranigi masamadu khara kakle aduga rumal anguba amada yomsillaga magi bekta hapsili asumna thabak adu mathang tawrakpada ranidi hanadagi sauba asum hengalakna kanna lauri adubu angakpadi mahangna lauriba khonjal adu ani thoki amana mahak masagini aduga amana hanubi adugi khonjalni masidagi manjuna ranigi mapi adu namduna hongdokdami aduga magi bekta hapsilli masigi matung atupa phi anuba amamuk sinbirami masidagi mahak thabak loirabanina ranigi manaktagi hankinaba thorang tawraklei matamasida manjuna center adugi incharge aduda foreign ahingdi ranisi bera yamna karakani aduna yamna khara cheksinna pullaga thambiyo hairamlaga mahak mafam adu thadoklamaga mayum lomda laklei mahangna salamdaida ranida munna yenglaga kaplammi aduga rani nang warsuwana ngasi ahing sidi khanguko asumna hairamlaga mahak kaptuna yum lomda laklei asumna matamdu asum haujin kibana numidang wairaklei somda amaibi thaja manbisu lai khoiramnaba posai kaya langli aduga manjisu horel lai khoirambada sangatapa polam kaya magi bekta wakhal tawraga hapsali masigi matung manjuna magi mamada mahaki lai khoiramba ama chatkadori aduna chatminasi haiki wafam aduda mamasu harau yaraklei mamada natana magi mapasu chatkani haiduna makhoi ahum punna amaibi thaja manbigi yumda laklei makhoina lakpadu numit pungta tari masidagi manjuna amaibi thaja manbigi sumangda sangaklaga kaurammi hek kaubaga amaibi adusu thoraklei aduga manju amadi magi mama mapabu imungda sanganaba haibadagi makhoi punna imungda sangaklei yumdu maitei yumsani ina sukupi yamna ingna lei maduda manjugi mapana ima yumsibu ima itomta leibibro kanamata udabasiwa asumna manjugi mapana amaibi thaja manbida hanglubada manjuna oina pakhum piri pabung ima sigini haibada kanamata leitre mahang atomdane yumsida leirise asumna hainarakpada amaibi thaja mamina ibungo aigi isa isu aigi ipuroiba punama hingsabi amana zakhredana madugi hingsabi-duna aigi isa iwada natana imo manjubusu ranibusu saranaba honarakli masidagi kalhaudaba yadabanine hoi imana khara phanaba sinbiduna isa singje kanbiyu asumna hainaringai matamdu phanu yamna thingjallakli masidagi amaibi thaja manbi amadi manjuna
lai khoiramnaba thorang tawrakli manjugi mapaga mamagadi tuminna jaga amada phamlaga leiri manjuga thaja manbigana sindurna layek ama yi aduga makoina sindura adugi manungda makoina potlam kayamarum thammi masidagi manjuna su mana porakpa rani gi sam I amadi rani gi phane adu layek adugi mathaka thami asumna thorang tongnari matam adu ahingi matam hoirakli masidagi amabi aduna lai khoiramnaba tawrasi haiduna candle gi maira khara sukhatli masidagi machinda lairon khara sonduna manjuna porakpa I adu hapliba pata adu makhum hangdoi aduga manjugi mama mapada hairi hai nakhoi tawko mafam masida aki ba thawdo khara thulakani aduga yamna tamthiba thawai amasu lakani lakliba thawai aduna nakhoi bu pukhina ba honarakani aduna mana pukhiba ngamdanaba nakhoi phamliba lairiba mafam adudagi hendokpa yadeko asumna hairaga amaibi thajamanbidu khongrai challaga phamdaraga leiri magi mamangdasu manjudu khongrai challaga phamli masidagi amaibi thajamanbina lairon khara sonba horakle aduga magi mamangda legiba manjusu mamit uisinduna lewa khara soli asumna tawrakpada nakan amada leiriba ranidu kanna lawba khongba horakle amati mahakpu pulliba adudagi nanthoknaba kanna honari aduga somdana amaibi aduna manjuna porakpa sam adu makhutna paikhatli aduga lewa kaya soli masidiga amuk phi adu amuk paikhatlaga lewa khara soli masi loraga makhada tapna amuk thamli aduga rani gi masadagi porakhiba I adu phi amadi sammadu gi mathakta marik ama thadai angakpadi I marik aduna sam amadi phi adu de hek tabaga mafam adu mina ngarang ngangbagi khonjal tari aduga yenakha yengunda mi senbagi makhol taba horakle nakana madasu ranidu magi leijabi pangal puthoktuna pullibasing adudagi nanthoknaba honari mahana asupna honarakpada manakta leiriba saukri amadi atai potlam kaya masa matomta koising chingba horakle mafam adu kapna launabagi khonjena pungnin nilli somdasu amaibi thajamanbina leiwa sonba leptri masidagi amaibi aduna makhubakta leiwa khara solaga sam amadi phi aduda thammi aduga I adu khunamda marik ama tahalli matamaduda phi amadi sam adu paikhatnaba honari adubu amaibi aduna kanna namlaga thamkhibana paikhatpadi ngamkhidi masidagi amaibi aduna leiwa ama solaga ku haina kanagumba ama kauki asumna kaurakpada nakan amada akiba sabta kaya tauriba rani tuminna gyan manglaga laikhre masidigi mayamna sensinduna mabu phamungda hifalli adubu punba adudi thadoklamdi kangthodoina amuk kanna punsinki somdana amaibi aduna ku haina kaubadagi rani da sanglamba thawai adu laklei aduga manju amadi amaibi thajamanbi anigi mayaida lepki thawai aduna manjugi mama mapabu ubada hatkadabagi songsinnaba tawki adubu amaibi thajamanbina ariyembada tahanki masidagi amaibi thajamanbina ranidagi lawrakpa I adu ranigi sam amadi phi aduda loina haijinki aduga lai kaya solakli adumna tawrakpa aduda thawai adu khangba ngamdabagum koilaw lawri masidagi amaibi aduna sam amadi I tairaba phi adu puduna manjuga punna mapanda thorakle adubu manjugi mapaga mamagadi lengana leiramnaba haibadagi tuminna adum leiri masigi matung amaibi thajamanbina mana puthorakliba sam amadi I tairaba phi adu leibakta thadaraga manjuna pairakpa mai aduna suduna mai tharami asumna tawrakpa aduda makhoigi manakta leiriba lairikki thawai adu kanna lauri masidigi mahak mami sami tawramlaga mangkhre asumna mahakna hek mangkhibadagi mafam adu unwaimuk sikhi ngasai makhai langamba akiba sapta mayam adu tumin laikhre asumna lai khoyam laba matung manju amadi magi mama mapasu yumlomda lakle aduga amaibi adusu yum aduda nungaina lehauri manjuna chatlamdaida amaibi thajamanbina raniga punna amuktang
मागिदा लाउ हायरखी मतमदु हौख्रे मथंगी नोंगाले रानीदु ज्ञान तारे कैसु तौद्रे हायबदगी मागी युंगी मियोइसिंगना रानीबु रिहेबिलिटेशन सेंटर अदुदगी लौथोकलुरे निमित असेगी नुंथिंदा मंजुदु रानीगी मनाक्ता लाखी अदुगा वारी वताई कया सानखी मतम अदुदा रानीना मंजुदा मंगोंदा चंगलमलिबा थवाई हनुबी अदु कनानो करिगी मंगोंदा संगलिबनो हायना मंजुदा हंगखी रानीना मंजुदा मंगोंदा संगलिबा थवाई अदुगी मरमदा हंगलकपा अदुदा मंजुना थवाई अदुगी मरमदा वारी लिबा हौरई मतमदु सजिबु था पानखलकपा मतमनी लमता था लोइखिबा कुइद्री थाजमानबिसु फाइरेन थादा लुहोंखिबनी लुहोंबा कुइद्रिबनिना महाकना लेकाय अदुगी मीसिंगी मरमदा कया थोइना खंगद्री नोमन नुमित अमा मियाई चलबी नुपी अमा थाजमानबिगी युमदा लाखी मतमदुददी थाजमानबिदु मंगोलदा वाई तैदुना लेरिबा मतमनी नुपी अदुना लाक्लगा थाजमानबिदा करिगुंबा पोसक अमगी मतांगदा वारी सारई पोसक अदु नुपी अदुना थाजमानबिदगी पिरकनबा हाइखी अदुबु थाजमानबिना मदुदी अईगी पोट नते अदुना अईना पीबा ngamloi हाइखी अदुबु लाक्लिबी मियाई चलबी नुपी अदुना नंगना थोकपा पीगदबनी हेक पीदबदा अईना कैदोरकी येंगो हाइरमलगा नुपी अदु थाजमानबिगी युमदगी सावना चटकी पनबा याय थाजमानबिगी नुपा प्रभापति हॉस्पिटलदा अटेंडेंट ओइना थबक तौरगा लेजबनी थाजमानबिसु हॉस्पिटल अदुदा नर्स ओइदुना लेरमी मरम असिदगी थाजमानबिगा अटेंडेंट ओइरिबा मागी मपुरोइबगा खंगनरक्तुना युम्बा लंबिदा खोंगा मिनरकपनी थाजमानबिगी नुपा असिगिनी हाइबदा मागी ममाबोक अदु नतना कनासु लेत्रै अदुसु हौजिक्ति अहन ओइरक्लबनिना यामना तोइना यिंगसिनबा ngamद्रै अदुगा अमरोमदा थाजमानबिगी मनाक्ता लाक्लिबा नुपी अदुगा थाजमानबिगा हाना ममांग थक्ता मखोइगा पुन्ना थबक तौमिनरमी अदुबु मोट मानरक्तबदगी मखोइ काइनखिबनी अदुबु मखोइना पुल्लिङैदा हाना पाइनखिबा लाइगी ओइबा पोसै खरा लोसिन्नदुना थमली हारिबा पुलमसिंग असिगी मनुंगदा ख्वाइदगी मपांगल कनबा साथीबा अमा हाइरगदी ममित अहुम पानबा मितम अमा लैरी मदुना ओइरमी हारिबा लाइदी असि थाजमानबिगी मनाक्ता लैरिबनी अदुबु महाकना हिरम अमतदा सिजिन्नदना यामना सेक्सिन्ना थमलिबनी अदुबु थाजमानबिदा लै हाइबा असि मागे मनाक्ता लाक्लिबी नुपी अदुना खंगबदगी मंगोंदगी लवनबा तौरिबनी नुपी अदु अतै कनासु नते हनुबी लेरिकपुनी पुक्चेल पिकपा मीने नुंगाइबा उरगा कलकपा मसा मसु फावबा कया नुक्सिबा पोक्तबा नुपी अमा ओइना तौई थाजमानबिना लेरिकना हाइरमलिबा वाफम अदु ताबदा मंगोंदा मितम अदु लेरि हाइबसि खंख्रे हाइबा खंगले मसिदगी महाक्सु सेक्शनना मिकुबना हुमसिंगना लेरि मसिगी मतुंग मतम खरा हौख्रे थाजमानबिसु मतमना पोरक्तुना नवा मितमबा था मरी सुरकले थाजमानबी अमदी मागी मपुरोइबा लिंगजेनबा यामना हराव नुंगाइजरी थाजमानबिसु येंगु येंगु खुदिंग नुंगोंजरी मसा मऊ इनौ नौथजरी मसागे नुक्सिबा मतौबु बापना साजिंदुना मिकुप खुदिंग मोमोन नोक्चरी असिगुमलबा नुंगाइरबा मतम असिदा लैरिकना इतत तत्तना लाक्लगा थाजमानबिदा लैरिबा मितम लाइदी अदु पिरकनबा हाइखी अदुबु थाजमानबिना मंगोंदा हाना लैरमी हौजिक्ति अमाइबा तांगजमोहनगी मनाक्ता लैख्रे हाइना खुमलखी तसेंबगिसु अमाइबा तांगजमोहनगी मनाक्ता मितम अदु लैख्रबनी थाजमानबिना मितम अदु सेनबा ngamlaroi हाइबदगी नोंगमा अमाइबा तांगजमोहनबु कौरगा पीख्रबनी अदुबु वाफम अदु लैरिकना थाजरमदी अदुगा मरोमदा माना पियु हाइबददी पीद्रगा करिगी मिंगोंदा पीदिबनो हाइना यामनसु साउखी अदुबु लैरिकती मखोइगा पुल्लिङै मयामना यादबा थबक हंजिन हंजिन तौबगिदमक महाकु तानथोख्रबनी मरम असिना महाक थाजमानबी होइगी कांगबुदा याउजै अदुना मखोइगी कांगबुगी ओइबा पोचै अमत्ता लैरिकता पीबा याखिदबनी मसे पुनमक खंगना खंगना अमाइबी लैरिकना थाजमानबीदगी नमदुना लौनबा होनखिबनी अदुबु उपाय लैखिदी असमना थाजमानबिना मंगोंदा लैत्रे हाइरकपा अदुदा लैरिकतु यामना सावरमगा सत्खी
ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯤꯡꯖꯦꯟꯕꯅ ꯅꯣꯡꯃ ꯌꯥꯝꯂꯕ ꯁꯦꯟꯖꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯦꯟꯖꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯎꯖꯕ ꯃꯔꯨꯞ ꯑꯗꯨ ꯂꯣꯏꯔꯤ ꯑꯗꯨꯅ ꯁꯦꯟꯖꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯧ ꯈꯔ ꯂꯩꯖꯈꯤ꯫ ꯑꯁꯨꯝꯅ ꯂꯧ ꯂꯩꯕ ꯑꯗꯨꯗ ꯁꯣꯝꯗꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛꯅ ꯈꯜꯂꯤ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯧ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯆꯔꯥ ꯐꯥꯎꯕ ꯑꯅꯤꯁꯨꯅ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯊꯥꯖ ꯃꯥꯟꯕꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯊꯥ ꯈꯔꯁꯤꯗ ꯂꯧꯒ ꯂꯩꯈ꯭ꯔꯦꯅꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯉꯁꯤꯗꯤ ꯅꯝꯗꯅ ꯂꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯊꯥꯖ ꯃꯥꯟꯕꯤꯗ ꯃꯤꯇꯝ ꯑꯗꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ, ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯄꯤꯗꯕꯗ ꯅꯪꯒꯤ ꯅꯆꯥ ꯑꯗꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯤꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯁꯥꯎꯔꯛꯇꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯆꯤꯡꯁꯤꯟꯅꯔꯛꯇꯨꯅ ꯈꯟꯅꯕꯒꯤ ꯋꯥꯐꯝ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯤꯛꯅ ꯊꯥꯖ ꯃꯥꯟꯕꯤꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯤ ꯑꯃꯥꯏꯕꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯤꯇꯝ ꯑꯃꯁꯨ ꯂꯩꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯦꯡꯅꯅꯤ ꯃꯥꯅ ꯉꯁꯤ ꯂꯧꯒ ꯂꯩꯔꯤꯕꯁꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯈꯣꯏꯒꯤ ꯂꯧ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯐꯥꯎꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨꯅ ꯂꯩꯖꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯇꯦ, మꯗꯨ ꯑꯩꯒꯤ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯅ ꯂꯥꯏꯔꯤꯛꯇ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤ ꯑꯇꯩꯅꯁꯨ ꯍꯣꯏꯅꯦ, ꯃꯣꯏꯒꯤ ꯂꯧ ꯂꯩꯕꯗꯨꯗꯤ ꯃꯔꯨꯞ ꯐꯪꯕꯗꯒꯤ ꯂꯩꯈꯤꯕꯅꯤ ꯂꯤꯡꯖꯦꯟꯕꯅ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯏꯅꯦ ꯂꯩꯔꯦꯛ, ꯅꯪꯅ ꯚꯥꯞ ꯐꯠꯇꯕ ꯈꯟꯕꯒꯤꯅꯤ, ꯈꯔꯁꯨ ꯐꯅ ꯈꯟꯗꯣꯛꯎꯅꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯔꯤꯛꯇꯨ ꯏꯀꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯔꯤꯛꯅ ꯌꯨꯝꯗ ꯌꯧꯔꯛꯂꯒ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯒꯤ ꯃꯆꯥ ꯃꯃꯧꯅ ꯃꯉꯣꯟꯗ ꯃꯥꯅ ꯁꯥꯎꯔꯒ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯠꯇ ꯍꯪꯗꯦ, ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯉꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯔꯤꯛꯅꯁꯨ ꯃꯈꯣꯏ ꯑꯃꯠꯇ ꯅꯨꯡꯁꯤꯔꯝꯗꯦ, ꯑꯗꯨꯒ ꯀꯌꯥꯁꯨ ꯀꯧꯅꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯂꯤꯡꯖꯦꯟꯕ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯅꯨꯡꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯂꯤꯡꯖꯦꯟꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯐꯤꯂꯝ ꯑꯃ ꯇꯤꯚꯤꯗ ꯀꯥꯞꯇꯨꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯨꯝ ꯗꯪ ꯆꯦꯟꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯤꯡꯖꯦꯟꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ, ꯑꯃꯨꯛꯇꯁꯨ ꯇꯥꯈꯤꯗ꯭ꯔꯤꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯊꯛ ꯑꯗꯨꯗ ꯀꯥꯞꯄꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯕ ꯎꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯂꯤꯡꯖꯦꯟꯕꯅ ꯈꯪꯗꯦꯗ, ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯊꯥꯖ ꯃꯥꯟꯕꯤꯗꯨ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯇꯨꯝꯅꯕꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯃꯤꯟ ꯇꯨꯝꯅꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯂꯤꯡꯖꯦꯟꯕꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯊꯥꯖ ꯃꯥꯟꯕꯤꯅ ꯊꯣꯛꯂꯨꯅꯣ ꯍꯥꯏꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯒꯤ ꯊꯣꯡ ꯊꯤꯜꯂꯝꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯂꯤꯡꯖꯦꯟꯕ ꯑꯃꯗꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯛ ꯊꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯤꯡꯖꯦꯟꯕ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯁꯣꯝꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯄꯨꯔꯣꯛ ꯈꯨꯕꯗꯒꯤ ꯊꯣꯡꯅꯥꯎꯗ ꯊꯤꯜꯂꯝꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯡꯖꯦꯟꯕꯅ ꯊꯥꯖ ꯃꯥꯟꯕꯤꯗ ꯅꯪꯅ ꯁꯥꯟꯅꯕ ꯂꯥꯏꯔꯥ ꯍꯥꯏꯅ ꯍꯪꯉꯤ, ꯑꯗꯨꯒ ꯃꯇꯨꯡ ꯁꯤꯒꯨꯝꯕ ꯇꯧꯒꯅꯨ ꯍꯥꯏꯅꯁꯨ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ, ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛꯀ ꯃꯍꯥꯛꯀ ꯈꯟꯅꯈꯤꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯂꯤꯡꯖꯦꯟꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯡꯖꯦꯟꯕꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ
nganguge haina hairakhi adubu madu tawdanaba thaja manbina lingjenbabu khamlammi maramdi adumne hek tawrubada sathi ba thabak kaya tawrakadoribani masi khangbanina thaja manbina khamlibani masidagi wafam adu yaraduna lingjenbadu tuminna tumki thaja manbisu tumki thaja manbina magisu haijaba leiwa kaya sonduna amaibi leirika muknabu yabani adubu mahakti hauji masa lumlibanina pangal phudokpa yadriba matang oiri wafam asi khangbanina leiriknasu thaja manbibu kiramdi asumna matamdu haukhri mathangi nongali thaja manbisu yumgi thabak ingkhang khara asum loisilli tanja aduda lingjenbadu masa nungaiti haiduna phamungda amuk changaklaga hipli maduda thaja manbina kaidorage haina hangki aduga lingjenbagi makhut paiduna ihun jengbada laigi waiba sahum ama phangki masidagi thaja manbina lai ama khoirumnaba thorang tarakle asumna mahakna thorang tarakpada mana magi manakta thamliba ising adu masa matomta musin muslai aduga thaliba candle sing adusu masa matomta put mutkhi madubada thaja manbina masidi aina ngamlaroi khanduna amaiba tangjamu honbu kaubuna faragani haina khankhi asumna khallaga mahakna magi lai khoiramba adu loisallaga amaiba tangjamu honda phone tawduna makhoigi yumda lakpinaba haiki adubu tangjamu hondi yumda leite langphaida lei haiduna khumlakhi makhoigi amaibi tarukna semba kanglup amada amaiba tangjamu honna khwaidagi haiba makhoi mayamgi lustingmani adubu mahakna sangrabanina atupa ama amuk phone tawduna haiki maduda amaibi memana sodana laklage haiduna yabirakhi asumna amaibi memana yabirakuna lingjenbana masa nungaite haiba numit adugi numidangda lai ama amaibi memana khoiramki asumna lai khoirambadagi yum aduda kaisumta tawrakhidrei asumna lingjenba amadi thaja manbi nungaina sahi ani lengkhri matamdudadi makhoigi nuksiraba masanupa amasu phangjari somdana nakan amadana amaibi leitu yamna saurami thaja manbina ingna sikna nungaya leiba uraga mahak jamna kalaklami sauninglami masidagi mahakna thaja manbigi imung manung aduna kang khong sayanaba sinba horaklei mahakna leiwa thajinduna maram isa sadana khanaba horaklei asumna imung adu mahoksaga manadaba mawong matau kaya tawrakpa aduda thaja manbina lai khoiramduna yingi masidagi mahakna khanglei lairikna tawrakpani haiba asi masi khanglakpadagi mahakna haujikti magi su haijaba kaya puthoktuna lanthengnaragi khankhre nongon numidang ama thaja manbina yumgi sumangda candle dhup amadi atei polam kaya thamduna lai khoiramnaba sem sarai tanja aduda thaja manbigi nupa lingjenbana mahaksu lai khoirambadu yauge haiduna changai adubu thaja manbina phamungda tumina layunaba hairakhi aduga makhatana hairai karigumba mana haiba indaduna karigumba thoraklabadi sigani haina su khanghalani masidagi lingjenbasu imungda sangduna magi masanupabu konduna tumina leiri masidagi thaja manbina leiwa kaya sonba horaklei aduga thang suri ani puthoklaga makhut nama pai aduga yanarai asumna tawrakpa asida somda leiriktu magi yanakhada phamlaga lai khoramlambani adubu asomda thaja manbina akanba mawongda lai khoramlapa aduda lairiktu masada saina ama phangba horaklei masidagi mahaksu haijaba kaya puthoktuna lai khoramlai asumna khoramlakpada somda thaja manbidu masadu kanagumba amana phubagum saina phangduna kanna laukhi mahakna asumna laurakpa aduda imungda leiriba thaja manbigi nupa lingjenbana kari thoklapa jano haiduna masanupabu thanamlaga mapanda paraprap thoraklei mahak tasengna ngasai thaja manbina haiba adu kaukhibani asumna lingjenbana thorakpada thaja manbina imungda sangkhinaba amukasu laurai masidagi lingjenbadu ngasai thaja manbina mapan thorakano haikhiba adu khangning ningsinglaktuna imungda paraprap changai somdasu lairik amadi thaja manbidu khanaba loisillaga imungda sangnakhi
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯟꯕꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯤꯡꯖꯦꯟꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯊꯥꯖ ꯃꯥꯟꯕꯤ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯁꯥꯎꯗꯨꯅ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯍꯧꯖꯤꯛ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯁꯨ ꯑꯅꯤꯁꯨ ꯂꯩꯖꯔꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯖꯅ ꯍꯩꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯑꯃꯗꯒꯤ ꯂꯥꯏꯔꯤꯛꯇ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯍꯤ 19-20ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯉꯥꯎꯕꯒꯨꯝ ꯇꯧꯗꯨꯅ ꯄꯨꯔꯛꯈꯤ꯫ ꯗꯥꯛꯇꯔꯅ ꯐꯅ ꯀꯟꯅ ꯌꯦꯡꯂꯕꯁꯨ ꯐꯈꯤꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯌꯨꯝꯗ ꯄꯨꯊꯣꯔꯣ ꯑꯗꯨꯒ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕు ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯟꯖꯨꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯒ ꯌꯨꯝꯗ ꯆꯪꯗꯕꯤꯗ ꯃꯟꯖꯨꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯟꯖꯨꯕꯨ ꯂꯥꯏ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯗꯨ ꯄꯥꯝꯗꯦ ꯍꯥꯏꯕꯗꯒꯤ ꯆꯍꯤ 4 ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯜꯂꯝꯂꯒ ꯃꯟꯖꯨꯕꯨ ꯆꯍꯤ 4 ꯃꯉꯣꯟꯗ ꯑꯃꯥꯏꯕꯤ ꯆꯪꯂꯛꯇꯅꯕ ꯅꯝꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯟꯖꯨꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯥꯏꯔꯤꯛꯄꯨ ꯍꯥꯠꯄꯤꯌꯨ ꯍꯥꯏꯖꯕꯗ ꯃꯟꯖꯨꯁꯨ ꯌꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯃꯟꯖꯨꯅ ꯂꯥꯏ ꯑꯃ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯣꯏꯔꯝꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯈꯣꯏꯔꯝꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯔꯤꯛꯇꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯨꯅ ꯌꯦꯡꯕꯗ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯂꯩꯋꯥ ꯈꯔ ꯁꯤꯟꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯍꯟꯈꯤ꯫ ꯍꯥꯏ ꯊꯥꯖ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯗꯣ ꯀꯥꯟꯅꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯒꯅꯤ꯫ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯕꯅꯤ, ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯃꯥꯟꯕꯤꯅ ꯍꯣꯏ ꯐꯔꯦꯅꯦ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯃꯥꯡꯍꯟꯕ ꯍꯣꯠꯅꯕꯁꯦ ꯇꯣꯛꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯨꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕꯗꯨꯁꯨ ꯈꯨꯗꯛꯇ ꯂꯦꯞꯄꯨ꯫ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯊꯥꯖ ꯃꯥꯟꯕꯤꯅ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯥꯏ ꯊꯥꯖ ꯍꯥꯏꯕꯤ ꯑꯄꯪꯕꯤ, ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯪꯅ ꯅꯪꯒꯤ ꯅꯆꯥ ꯅꯃꯧ ꯅꯁꯨꯁꯤꯡꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯖꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖ ꯃꯥꯟꯕꯤꯗꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯕꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯈꯤ ꯑꯃꯗꯤ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯃꯈꯨꯠꯁꯤꯡ ꯑꯗꯨꯗ ꯑꯃꯨꯕ ꯂꯪꯍꯨꯝ ꯑꯃꯃꯝ ꯀꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯗꯨ ꯃꯟꯖꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯥꯏꯗꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯈꯣꯏꯔꯝꯂꯁꯤ, ꯅꯨꯡꯗꯥꯡ ꯌꯧꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯏꯔꯤꯛꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯟꯖꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯏ꯫ ꯊꯥꯖ ꯃꯥꯟꯕꯤ ꯃꯇꯣꯝꯇꯅ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤꯗ ꯅꯧꯅ ꯑꯃꯥꯏꯕꯤ ꯆꯪꯅꯕꯒꯤ ꯂꯥꯏ ꯁꯥꯗꯣꯡꯂꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯗꯒꯤ ꯃꯟꯖꯨꯕꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯟꯖꯨꯗꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯈꯪꯗꯦ꯫ ꯄꯨꯝꯅꯃꯛ ꯊꯥꯖ ꯃꯥꯟꯕꯤꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯟꯖꯨꯒꯤ ꯃꯤꯡꯗ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯕ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗ ꯁꯣꯝꯗ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛꯇꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯋꯥꯈꯜ ꯃꯥꯡꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯐꯕ ꯁꯥꯔꯒ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯁꯤꯡꯗ ꯀꯤꯔꯤꯕ ꯂꯪꯍꯨꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫
ꯑꯃꯔꯣꯝꯗ ꯂꯥꯏꯔꯤꯛꯅ ꯍꯥꯟꯅ ꯊꯥꯖꯤꯟꯈꯤꯕ ꯂꯩꯋꯥ ꯀꯌꯥ ꯑꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯥꯖꯔꯝꯃꯤ ꯑꯃꯗꯤ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯔꯤꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯕꯗ ꯃꯀꯣꯛ ꯌꯥꯝꯅ ꯉꯥꯎꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯁꯤꯡ ꯑꯗꯨ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤꯗ ꯇꯣꯡꯂꯒ ꯊꯧꯔꯛꯈꯤ꯫ ꯁꯣꯝꯗ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯃꯟꯖꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ ꯑꯃꯗꯤ ꯃꯟꯖꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯃꯟꯖꯨꯗ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯑꯁꯤ ꯅꯝꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯌꯦꯡ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯃꯧ ꯃꯁꯨ ꯄꯨꯝꯅꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯖ ꯃꯥꯟꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨ ꯄꯨꯝꯅꯃꯛ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯟꯖꯨꯒꯤ ꯂꯥꯏ ꯑꯗꯨꯕꯨꯗꯤ ꯆꯍꯤ 4 ꯅꯝꯁꯤꯟꯕꯤꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯖ ꯃꯥꯟꯕꯤꯅ ꯃꯟꯖꯨꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯤꯛꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯛꯇꯅꯕ ꯂꯥꯏ ꯈꯣꯏꯔꯝꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 5 ꯍꯦꯟꯅ ꯍꯧꯈ꯭ꯔꯦ꯫ ꯃꯟꯖꯨ ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄ ꯆꯍꯤ 5 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯅꯣꯡꯃ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯥꯏꯕꯤ ꯂꯥꯏꯔꯤꯛ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯤꯔꯒ ꯏꯟꯊꯣꯔꯛꯄꯗ ꯃꯟꯖꯨꯒ ꯔꯥꯅꯤꯒꯅ ꯎꯈꯤ꯫ ꯃꯗꯨꯗ ꯃꯟꯖꯨꯅ ꯑꯦꯇꯦꯟꯗꯦꯟꯠ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯦꯇꯦꯟꯗꯦꯟꯠ ꯑꯗꯨꯅ ꯅꯨꯄꯤꯅꯤ ꯍꯅꯨꯕꯤꯅꯦ ꯅꯥꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯥꯏꯈꯤꯕꯗꯨ ꯂꯥꯏꯔꯤꯛꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯟꯖꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯂꯥꯏꯔꯤꯛꯅ ꯍꯤꯞꯂꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯟꯖꯨꯅ ꯌꯦꯡꯂꯨꯕꯗ ꯈꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯎꯕ ꯅꯨꯃꯤꯠꯇ ꯔꯥꯅꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯋꯥꯟꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯅꯤꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯈ꯭ꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯟꯖꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯥꯅ ꯍꯥꯠꯄꯗꯤ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯉꯁꯥꯏ ꯊꯥꯖ ꯃꯥꯟꯕꯤꯅ ꯂꯥꯏꯔꯤꯛꯅ ꯃꯟꯖꯨꯗ ꯁꯣꯛꯄ ꯄꯟꯕ ꯉꯝꯗꯅꯕ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯟꯖꯨꯗꯗꯤ ꯂꯥꯏꯔꯤꯛꯀꯤ ꯊꯋꯥꯏꯅ ꯁꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯔꯥꯅꯤꯒꯤ ꯃꯁꯥꯗ ꯆꯪꯂꯒ ꯃꯟꯖꯨꯕꯨ ꯍꯥꯠꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯍꯤꯡꯗ ꯂꯥꯛꯂꯒ ꯃꯟꯖꯨꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯖꯨꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯔꯥꯅꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯃꯅ ꯄꯨꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯟꯖꯨꯅ ꯔꯥꯅꯤꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯂꯥꯛꯎ ꯍꯥꯏꯔꯛꯈꯤꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯂꯥꯏ ꯀꯌꯥ ꯈꯣꯏꯔꯝꯕꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯟꯖꯨ ꯑꯃꯗꯤ ꯔꯥꯅꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯚꯥꯕꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯐꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫